ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯅꯨꯡꯁꯤ ꯄꯔꯃꯤꯁꯟ 7ꯁꯨꯕ ꯇꯥꯡꯀꯛ. ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯂꯩꯁꯅꯥꯁꯨ ꯌꯥꯔꯤꯛ ꯉꯥꯟꯕ ꯆꯪꯈ꯭ꯔꯕꯗꯨ ꯐꯥꯎꯕ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨ ꯂꯦꯡꯗꯦ. ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩ. ꯇꯥꯂꯛꯇꯨꯗ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯄꯒꯤ ꯔꯤꯡꯇꯣꯜꯗꯨꯁꯨ ꯇꯥꯔꯤ. ꯑꯗꯨꯕꯨ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯣ ꯃꯈꯣꯡꯗꯨꯁꯨ ꯊꯥꯡꯅꯤꯡꯗ ꯇꯞꯅ ꯃꯥꯒꯤ ꯀꯥꯗꯨꯗ ꯆꯪꯂꯛꯏ. ꯂꯥꯛꯂꯤꯕ ꯀꯣꯜꯗꯨꯁꯨ ꯃꯅꯥꯎꯅꯨꯄꯤ ꯂꯥꯡꯉꯝꯕꯤꯒꯤ ꯑꯣꯏꯔꯝꯃꯤ. ꯀꯞꯂꯨꯕꯒꯤ ꯃꯈꯣꯜꯗꯨꯁꯨ ꯏꯄꯤꯛ ꯄꯤꯛꯅ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯦ ꯅꯨꯄꯤꯗꯣ. ꯍꯜꯂꯣ. ꯂꯥꯡꯉꯝꯕꯤꯅ, ꯆꯦ, ꯍꯌꯦꯡ ꯏꯇꯩꯒ ꯄꯨꯡ ꯀꯌꯥ ꯂꯥꯛꯇꯣꯏꯅꯣ? ꯀꯀꯥ ꯍꯣꯏꯅꯁꯨ ꯆꯦꯅ ꯆꯥꯅꯤꯡꯕꯗꯣ ꯍꯪꯂꯣꯅ ꯍꯥꯏ. ꯑꯗꯣ ꯏꯇꯩꯗꯤ ꯀꯩꯀꯩ ꯆꯥꯒꯦ? ꯑꯩ ꯀꯀꯥ ꯍꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏꯗꯁꯨ ꯍꯥꯏꯈꯤꯗꯣꯏꯅꯦꯕ. ꯂꯩꯁꯅꯥꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯍꯥꯏꯔꯛꯇꯦ, ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯩ. ꯂꯥꯡꯉꯝꯕꯤꯁꯨ ꯃꯆꯦꯅ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯇꯞꯅ ꯁꯣꯜꯂꯛꯏ. ꯆꯦ, ꯀꯩꯗꯧꯔꯒꯦ? ꯅꯪ ꯇꯨꯃꯤꯟ ꯂꯩꯗꯨꯕꯣ? ꯏꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇꯕꯤꯗꯣ ꯇꯧꯔꯤꯔꯣ? ꯁꯣꯝꯗ ꯅꯨꯄꯤꯗꯨꯁꯨ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯀꯞꯂꯤꯕꯅꯤ. ꯂꯥꯡꯉꯝꯕꯤꯁꯨ ꯍꯪꯂꯤꯕꯗꯨ ꯃꯆꯦꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯄꯥꯈꯠꯅ ꯁꯣꯟꯖꯔꯛꯏ. ꯆꯦ, ꯅꯪ ꯁꯨꯃꯥꯏ ꯇꯨꯃꯤꯟ ꯂꯩꯕꯁꯦ ꯇꯧꯅꯣ. ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯎꯀꯣ. ꯏꯃꯥꯁꯨ ꯆꯦꯕꯨ ꯑꯗꯨꯝ ꯁꯣꯜꯂ ꯂꯩꯔꯕꯅꯤ. ꯑꯩꯈꯣꯏ ꯌꯥꯏꯟꯕꯁꯨ ꯆꯦ ꯎꯅꯤꯡꯉꯦꯅ ꯑꯗꯨꯝ ꯅꯤꯡꯉꯥꯏ ꯇꯧ ꯂꯩꯔꯕꯅꯤ. ꯑꯗꯣ ꯆꯦ, ꯉꯟꯇꯥ ꯂꯥꯛꯎꯀꯣ. ꯇꯥꯕ꯭ꯔꯣ ꯆꯦ? ꯂꯩꯁꯅꯥ ꯍꯟꯗꯛꯇꯤ ꯇꯞꯅ ꯁꯣꯜꯂꯛꯏ. ꯇꯥꯏ. ꯂꯥꯡꯉꯝꯕꯤꯗꯤ ꯃꯆꯦꯅ ꯀꯞꯄ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯈꯠꯅ, ꯆꯦ, ꯅꯪ ꯀꯞꯄꯤꯔꯥ? ꯀꯩꯅꯣ? ꯀꯩꯗꯧꯔꯒꯦ? ꯁꯦ, ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ. ꯑꯩ ꯏꯃꯥ ꯇꯥꯍꯜꯂꯣꯏꯒꯦꯕ. ꯀꯩꯗꯧꯔꯒꯦꯕ ꯆꯦ? ꯂꯩꯁꯅꯥꯁꯨ ꯍꯟꯗꯛꯇꯤ ꯀꯞꯄꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ. ꯃꯅꯥꯎꯅꯨꯄꯤꯗ ꯇꯞꯅ ꯁꯣꯟꯖꯔꯛꯏ. ꯂꯥꯡꯉꯝꯕꯤ, ꯅꯪ ꯏꯃꯥꯗꯣ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨꯀꯣ. ꯅꯪ ꯏꯃꯥꯕꯨ ꯋꯥꯍꯟꯒꯅꯨ. ꯆꯦꯅ ꯏꯃꯥꯕꯨ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯁꯨ ꯅꯪꯅꯗꯤ ꯏꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ. ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯀꯦ. ꯑꯩ ꯊꯝꯂꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯐꯠ ꯀꯛꯊꯠꯂꯤ. ꯂꯥꯡꯉꯝꯕꯤꯁꯨ ꯃꯆꯦꯗ ꯋꯥ ꯑꯃꯐꯥꯎ ꯍꯥꯏꯕ ꯉꯝꯍꯧꯗ꯭ꯔꯦ. ꯑꯗꯨꯕꯨ ꯃꯆꯦꯒꯤ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯗꯨꯗ ꯄꯥꯈꯠꯇꯕꯗꯤ ꯉꯝꯗꯦ. ꯂꯩꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯦ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯅ ꯍꯦꯟꯅ ꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯏꯐꯝꯗ ꯍꯟꯖꯤꯟ ꯅꯨꯡꯁꯤꯕ ꯉꯝꯗꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯁꯤ ꯐꯥꯎꯕ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯁꯨꯛ ꯅꯨꯡꯁꯤꯔꯤꯁꯦ? ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤꯁꯨ ꯇꯐꯝꯗ ꯅꯣꯡꯃꯇ ꯐꯣꯡꯈꯤꯕ ꯂꯩꯇꯦ. ꯐꯣꯡꯒꯦ ꯈꯜꯂꯕꯁꯨ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯁꯤꯅ ꯑꯩ ꯄꯥꯡꯒꯜ ꯊꯣꯛꯈꯤꯗꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯅꯐꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯇꯥꯛꯀꯦ ꯈꯟꯕ ꯃꯤꯀꯨꯞꯇ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯍꯛꯇꯨꯅ ꯂꯩꯔꯝꯂꯦ. ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩ ꯏꯁꯥꯒꯤ ꯈꯣꯡꯐꯝꯁꯦ ꯍꯟꯗꯣꯛꯈꯤꯕꯅꯤ. ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯗꯅꯕ ꯏꯁꯥꯅꯁꯨ ꯂꯥꯞꯊꯣꯛꯆꯈꯤꯕꯅꯤ. ꯏꯁꯥꯅ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯕ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯂꯥꯛꯈꯤꯕꯅꯤ. ꯂꯩꯁꯅꯥꯁꯨ ꯀꯞꯇꯨꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ. ꯑꯃꯨꯛ ꯃꯥꯒꯤ ꯐꯣꯟꯗ ꯋꯥꯜꯄꯦꯄꯔ ꯑꯣꯏꯅ ꯊꯝꯕ ꯐꯣꯇꯣꯗꯨ ꯎꯔꯒ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯈꯔꯁꯨ ꯅꯤꯡꯁꯤꯡꯂꯛꯏ. 2009 ꯀ꯭ꯂꯥꯁ 9ꯒꯤ ꯑꯔꯣꯏꯕ ꯆꯍꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯒꯤ ꯅꯨꯃꯤꯠꯅꯤ. ꯆꯤꯡꯈꯩꯒ ꯗꯦꯅꯦꯜꯒ, ꯂꯣꯌꯥꯉꯝꯕꯒ ꯑꯃꯗꯤ ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯗꯨꯒꯤ ꯇꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ. ꯆꯤꯡꯈꯩꯅ, ꯁꯤꯗꯩꯗꯤ 10 ꯀꯥꯗꯣ ꯀꯥꯔꯒ ꯅꯨꯄꯤ ꯀꯣꯏꯈꯥꯏꯕꯁꯨ ꯌꯥꯔꯅꯤꯅꯦ ꯀꯣ ꯄꯥꯃꯣꯟ ꯇꯥꯇꯣꯟ. ꯗꯦꯅꯦꯜꯁꯨ ꯆꯤꯡꯈꯩꯗ ꯂꯦꯡꯒꯣꯜꯂꯛꯇꯨꯅ, ꯍꯣꯏꯅꯦ ꯂꯥꯏꯁ꯭ꯔꯝ ꯃꯆꯥ, ꯗꯥꯝꯆꯥ ꯆꯤꯡꯈꯩ. ꯆꯤꯡꯈꯩꯁꯨ ꯗꯦꯅꯦꯜꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯌꯥꯔꯤꯛ ꯉꯥꯟꯕꯒ ꯂꯣꯌꯥꯉꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, ꯍꯩ ꯃꯍꯥꯁꯣꯟ, ꯅꯪꯀꯣ, ꯆꯟꯗꯥ ꯅꯪꯀꯣ, ꯅꯪ ꯌꯥꯝ ꯍꯩꯅꯔꯣꯏꯗꯣꯔꯤ. ꯊꯧꯔꯥꯅꯤ ꯑꯃ ꯌꯥꯎꯔꯤꯗꯥꯏ, ꯅꯣꯏ ꯙꯥꯔ ꯆꯤꯡꯕꯁꯦ ꯑꯁꯤꯒ ꯆꯠꯃꯤꯟꯅꯧ. ꯑꯩꯗꯤ ꯅꯪꯒꯤ. ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ. ꯂꯝꯕꯤꯗꯁꯨ ꯆꯠꯂꯤ. ꯆꯤꯡꯈꯩ, ꯅꯪ ꯅꯆꯤꯟꯁꯦ ꯀꯃꯥꯏ ꯇꯧꯅꯤ? ꯑꯣꯈꯥꯛ ꯀꯜꯂꯤ ꯂꯥꯏꯃ.
Alvinasu thawrani kainaga tawrakpaduda machindu paithoklaga is noi dui bamon angawbudugane aiga chatminaba ngamoiko ai suma kise Daniel su Alvina naga wangang lakpadai tumin laikre Jingkai sumaya ihi higatlaga nokli amuk su Daniel da khudambi thin duna laknarai Loyang ngambadi tumin adumak chatli Laisna sumangai tumin adum chatli wadi nganglakti Marupsingduna tawnariba fagiduda nokningba yauragana hikmanokpa natragana tumin chatpani Yarik nganbasu loyang ngambana laisnada lona yengaga chatpaduda masu changsilaktuna lengolaktuna harai Kana yengino nangidubo Loyang ngambasu nokfet tawraga Kana namsum Handakti nupa machadu noklaga Is kanano ne Sida chatpa marksida yaubra Loyang ngambana Wathidi kanam yaudeko Ado nangdi exam dum nungairamni Yarik nganbana Os yarebo Ay marktine Laisna na dumun kani khangi Laisna so mamaydo haifet laithorai Laisna laithorakpada uraga yarik nganbasu noklaga Kona Laisna Nang handakti first dum netlani khangi Nupi machado yarik nganbaga loyang ngambadaga mamitto pairapna yenglaklaga Noini dumai laknarakano haibani Aidi yang pakhale anda exam se Loyang ngambasu yarik nganbada onsilaklaga Nang mi pakatan ba? Hey, you be good. Yarik nganbasu loyang ngambagi makhuto kanthok lamdaga janjat mang thaduna chatkhraga Yes sangomja Yarik nganbana haidoktana harakpa waduda lakminnariba mamanabi matasingsu wawanok thorae Laisnasu mayum yaure kana amata laibasu ude ichingchikna adumak lairami Nahan makhaidi iskol halakpa khudingi Mangoldari da adumak famduna lairambani Santisu mapuroiba thabak halakpa ngaiba oina Ngasisu Laisnana exam doiba numit ni haiduna Haraw mayum tamna Christy hoy Alvina hoy aduga mamanaba mari Daniel Jingkai Loyang ngamba amadi yarik nganba makoy pulapna thonggal faw thinbirambani Sumang yaurakpada ichik-chikna adumak lairami Laisnasu ngasi asumna makhol mawa amata tadana lairamlabasida masu ikoy-koydana imungda changlai Magi ka tamna makong thanglakpani Adubu magi ka hek yaurabaga makhutta pairiba school bag tu makada takiba khanghaudei Kadada oiramliba drisadu ubada tasengna Laisnadi thakatkiduna masadusu sor sang-sang na hunglai Masawa isang dribi mama Santina wakhal tadana lebak makada taduna lairamli Aduga mahaki apokpa Bazagopalna masadu thawriduga konana thawai tharamli Asigumba angakpa matawsida nauribi kaisu khangsadribi Laisnadi masadu pakhatkibana sor honbadu thabet holi Khanghaudana magi kada thaliba blabdusu khangmutmutkre Laisna masadu nikpa haurakle Biglibi machal nupi langambisu tumlambadagi mikap tholakpani Adubu mama mapagi matawduda kaisu khangsadribi angang oiribi masu konjel tanik kauzarai Ima, Baba, Che, kaino Baba se khumdiye Che su khumde Mama su khumde Che, Mama na hujik tumde se kaigino Baba na amathakta lairi se kaigino che Laisnasu machana hairakliba du tarira tadribara khangde Masadu gyan tadabida awungba amda ungduna laikre Mamit anidusu pirang sintharakduna Changsiduna mapagi makongkonduna kaptuna hairakli Baba, kaino Nachahay po kanada baba kauhay bano Imana kanada sinaramdi bano Ako'y di babayaw na karam na hingani Baba se mugtan na chada be mahay na kaubiyo Baba na chaba be mahay na mugtan kaubiyo Laisnasu masado kapaduna makok ngauri tauri Majan na bilang ambisu machin na kapaduna masu kablakli Mama na wakhal tada na layriba duso Pikliba angang mana masanom-nom do na kaujay Ima, Baba se
ꯆꯤꯆꯦꯅ ꯀꯧꯕ ꯈꯨꯝꯗꯤꯌꯦ. ꯏꯃꯥ, ꯕꯕꯥꯁꯦ ꯀꯩꯅꯣꯝ ꯇꯧꯕ ꯃꯥꯜꯂꯦ. ꯁꯤ ꯏꯃꯥ, ꯏꯃꯥ, ꯍꯧꯒꯠꯂꯣꯁꯦ ꯏꯃꯥ. ꯂꯩꯁꯅꯥꯗꯤ ꯄꯤꯛꯂꯤꯕ ꯃꯆꯜꯕꯨ ꯑꯃꯨꯛ ꯀꯣꯟꯗꯨꯅ ꯀꯞꯆꯩ. ꯍꯤꯛ ꯍꯤꯛ ꯂꯥꯎꯅꯁꯨ ꯀꯞꯂꯩ. ꯏꯃꯥ, ꯀꯩꯅꯣ ꯉꯁꯤ ꯕꯕꯥꯒ ꯅꯈꯣꯏꯅꯤꯅ ꯑꯩꯉꯣꯟꯗ ꯎꯍꯜꯂꯤꯕꯁꯤꯕꯣ? ꯑꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯏꯃꯥ? ꯕꯕꯥꯁꯦ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨꯕ. ꯔꯥꯅꯤꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯊꯤꯟꯒꯦ ꯍꯥꯏꯅ ꯁꯥꯟꯇꯤꯕꯨ ꯎꯅꯕ ꯆꯪꯂꯛꯄꯅꯤ. ꯏꯃꯨꯡꯗ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄꯒ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯨꯗ ꯃꯥꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩ ꯊꯤꯔꯛꯂꯤ. ꯂꯩꯁꯅꯥꯒꯤ ꯀꯥꯗꯒꯤ ꯑꯣꯏꯕꯗꯨꯗ ꯔꯥꯅꯤꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯀꯥꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯄꯣꯠ ꯆꯩꯗꯨ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ. ꯂꯩꯁꯅꯥꯁꯨ ꯃꯆꯟꯅꯨꯄꯤꯕꯨ ꯀꯣꯟꯗꯨꯅ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝꯗꯨꯁꯨ ꯍꯣꯡꯗ ꯀꯞꯇꯨꯅ ꯂꯩꯔꯝꯂꯦ. ꯔꯥꯅꯤꯁꯨ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯗ ꯀꯣꯜ ꯇꯧꯏ. ꯑꯗꯨꯒ ꯀꯞꯇꯨꯅ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨꯒꯤ ꯄꯥꯎꯗꯨ ꯇꯝꯂꯔꯦ. ꯑꯃꯨꯛ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯀꯞꯆꯩ. ꯔꯥꯅꯤꯅ, ꯏꯆꯦ, ꯀꯔꯤꯅꯣ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯁꯤꯕꯣ? ꯑꯉꯥꯡꯁꯤꯡꯁꯤꯕꯣ ꯀꯅꯥꯗ ꯁꯤꯟꯅꯔꯝꯂꯤꯅꯣ? ꯂꯩꯁꯅꯥꯁꯨ ꯀꯞꯄꯗꯨ ꯍꯦꯟꯃꯟꯈꯤꯕꯗꯨꯅ ꯃꯁꯥꯗꯨ ꯋꯥꯟꯊꯔꯛꯂꯤ. ꯔꯥꯅꯤꯁꯨ ꯄꯥꯈꯠꯅ, ꯕꯦꯝꯃ, ꯂꯩꯁꯅꯥ, ꯕꯦꯝꯃ, ꯁꯤ ꯇꯣꯝꯆꯥꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯕꯦꯝꯃ. ꯂꯩꯁꯅꯥꯁꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ. ꯀꯥꯗꯨꯁꯨ ꯏꯃꯝ ꯃꯝꯃꯤ. ꯂꯩꯁꯅꯥ ꯑꯃꯝꯕ ꯀꯥ ꯑꯣꯏꯔꯝꯕꯗꯨꯗ ꯃꯄꯥꯒꯤ ꯁꯛꯇꯝꯗꯨ ꯈꯪꯎ ꯎꯔꯛꯏ. ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯎꯈ꯭ꯔꯤꯕ ꯁꯛꯇꯝꯗꯨꯅ ꯄꯥꯈꯠꯂꯛꯇꯨꯅ ꯁꯣꯔꯗꯨꯁꯨ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯛꯂꯤ. ꯃꯈꯨꯠꯇ ꯊꯤꯜꯂꯝꯕ ꯁꯤꯔꯤꯟꯗꯨꯁꯨ ꯐꯠ ꯁꯠꯇꯣꯛꯂꯒ ꯐꯃꯨꯡꯗꯨꯗꯩ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ. ꯃꯄꯥꯟꯗ ꯋꯥꯈꯜ ꯋꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯅꯤꯡꯊꯦꯝꯒ ꯔꯥꯅꯤꯒꯗꯤ ꯂꯩꯁꯅꯥꯅ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯅꯤꯡꯊꯦꯝꯅ, ꯕꯦꯝꯃ, ꯀꯩꯗꯧꯔꯒꯦꯁꯦ? ꯀꯀꯥꯗ ꯍꯥꯏꯌꯨ. ꯂꯩꯁꯅꯥꯁꯨ ꯃꯗꯣꯝꯆꯥ ꯔꯥꯅꯤꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯔꯛꯂꯒ ꯃꯁꯥꯗꯨꯁꯨ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯑꯗꯨꯒꯤ ꯂꯂꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ. ꯇꯣꯝꯆꯥ, ꯑꯩ ꯑꯃꯝꯕ ꯀꯥꯗ ꯊꯝꯕꯤꯒꯅꯨ. ꯑꯩ ꯀꯤꯒꯦ. ꯑꯩ ꯄꯥꯈꯠꯂꯦ ꯇꯣꯝꯆꯥ. ꯃꯈꯣꯜꯗꯨ ꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯍꯩꯗꯨ. ꯂꯩꯁꯅꯥꯁꯨ ꯑꯃꯨꯛ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ. ꯅꯧꯔꯤꯕ ꯃꯀꯣꯛꯇꯨꯗ ꯃꯄꯥ ꯂꯩꯇꯕꯒꯤ ꯃꯇꯧꯗꯨ ꯍꯛꯊꯦꯡꯅꯅ ꯎꯈꯤꯕ ꯑꯗꯨꯅ ꯂꯩꯁꯅꯥꯁꯨ ꯃꯁꯥꯗꯨ ꯇ꯭ꯔꯣꯃꯥ ꯂꯩꯔꯦ. ꯗꯤꯄ꯭ꯔꯦꯁꯟ, ꯁ꯭ꯇ꯭ꯔꯦꯁꯀꯤ ꯑꯅꯥꯕꯁꯤꯅ ꯂꯣꯏꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯦ. ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯂꯨꯕꯅ ꯂꯩꯁꯅꯥꯒꯤ ꯑꯄꯣꯛꯄ ꯕ꯭ꯔꯖꯒꯣꯄꯥꯜꯁꯨ ꯁꯨ ꯅꯣꯝꯂꯒ ꯃꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯊꯥꯛꯂꯒ ꯌꯥꯝ ꯋꯥꯅ ꯃꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯊꯥꯛꯄꯅꯤ. ꯑꯔꯩ ꯂꯩꯇ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯅꯤꯡꯊꯦꯝꯃꯁꯨ ꯍꯦꯛ ꯍꯦꯛ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ. ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯕꯦꯀꯥꯔ, ꯑꯆꯤꯟ ꯑꯀꯣꯝꯒꯤ ꯁꯤꯖꯤꯟꯅꯅꯕ ꯁꯦꯜ ꯄꯨꯔꯨꯕ ꯑꯗꯨꯒꯤ ꯁꯦꯟꯗꯣꯏ ꯁꯤꯡꯕ ꯉꯝꯗꯕ ꯑꯗꯨꯅ ꯋꯥꯈꯜ ꯑꯃꯗꯤ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯤꯕꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯥꯟꯇꯤꯕꯨ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯉꯝꯂꯛꯇ꯭ꯔꯕꯗꯨꯅ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯕ꯭ꯔꯖꯒꯣꯄꯥꯜ, ꯂꯩꯁꯅꯥꯒꯤꯅ ꯑꯄꯣꯛꯄ, ꯃꯍꯥꯛꯅ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ. ꯃꯤꯒꯤ ꯁꯦꯟꯗꯣꯏ ꯁꯤꯡꯕ ꯉꯝꯗꯕ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯚꯥꯔꯗꯨ ꯄꯨꯕ ꯉꯝꯂꯛꯇꯕꯗꯨꯅ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯈꯤꯗꯦ. ꯅꯤꯡꯊꯦꯝꯁꯨ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯂꯩꯁꯅꯥꯒꯤ ꯏꯃꯨꯡꯕꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝ ꯈꯟꯖꯩ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯃꯨꯡꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ. ꯄꯨꯝꯅꯃꯛ ꯃꯥꯅ ꯍꯣꯠꯅꯒꯦ ꯈꯜꯂꯦ. ꯁꯥꯟꯇꯤꯁꯨ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯍꯛꯊꯦꯡꯅꯅ ꯃꯄꯨꯔꯣꯏꯕꯗ ꯊꯋꯥꯏ ꯊꯥꯈꯤꯕ ꯁꯛꯐꯝꯗꯨ ꯎꯈꯤꯕꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯈꯤ. ꯅꯧꯔꯤꯉꯩꯗ ꯑꯁꯨꯝꯅ ꯀꯣꯛꯇ ꯆꯩꯅꯥ ꯑꯃ ꯄꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯁꯥ ꯑꯗꯨ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯦ. ꯂꯩꯁꯅꯥꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯦ. ꯃꯄꯥꯒꯤ ꯀꯔꯃ ꯄꯨꯖꯥꯅꯆꯤꯡꯕꯁꯨ ꯅꯤꯡꯊꯦꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯃꯥꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯅ ꯌꯥꯎꯍꯟꯗ꯭ꯔꯦ. ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯨꯁꯨ ꯅꯤꯡꯊꯦꯝꯅ ꯂꯣꯏꯅ ꯁꯤꯟ ലാꯡꯗꯨꯅ ꯍꯣꯠꯅꯈ꯭ꯔꯦ. ꯂꯣꯌꯥꯉꯝꯕꯁꯨ ꯃꯔꯩꯀꯥꯏ ꯑꯣꯏꯕꯅ ꯂꯩꯁꯅꯥ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ. ꯃꯕꯨꯛꯅꯤꯡꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯗꯦ. ꯂꯩꯁꯅꯥꯅ ꯑꯣꯏꯔꯝꯒꯗꯕ ꯃꯇꯧꯗꯨ ꯃꯥꯁꯨ ꯎꯔꯤꯕꯅꯤ. ꯀ꯭ꯂꯥꯁ 10ꯒꯤ ꯁꯥꯏꯟꯁꯀꯤ ꯀꯣꯆꯤꯡ ꯆꯠꯄ ꯍꯧꯔꯕꯗꯨ ꯐꯥꯎꯕ ꯂꯣꯌꯥꯉꯝꯕꯗꯤ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯦ. ꯃꯇꯥ ꯑꯍꯨꯝ ꯅꯥꯀꯟꯗ ꯐꯝꯂꯤꯕꯗꯨꯁꯨ ꯂꯣꯌꯥꯉꯝꯕꯒꯤ ꯃꯥꯏꯊꯣꯡꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗꯨꯁꯨ ꯃꯨꯟꯅ ꯌꯦꯡꯂꯤ. ꯆꯤꯡꯈꯩꯁꯨ ꯇꯞꯂꯞꯅ ꯁꯣꯜꯂꯛꯏ. ꯀꯩꯅꯣ ꯃꯁꯤ ꯂꯦꯝꯁꯅꯥꯁꯤꯅ ꯍꯟꯗꯛꯇꯤ ꯇꯨꯃꯤꯟ ꯂꯩꯁꯦ? ꯍꯥꯟꯗꯩꯒ ꯈꯔ ꯂꯩꯔꯦ, ꯍꯧꯖꯤꯛꯅ ꯄꯨꯔꯥ ꯆꯨꯞꯆꯥꯞꯇ ꯂꯩꯈ꯭ꯔꯕꯥꯅꯤ.
Danielsu mangakto noonthaduna tapna hairaki. Nupinaga yabirꯛꯇ꯭ꯔꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯕꯤꯗꯥꯏꯒ ꯄꯤꯔꯝꯂꯖꯥꯠꯂꯕ broken heart ꯀꯥꯏꯗꯣ ꯑꯣꯏꯔꯖꯥꯠꯂꯣ ꯆꯤꯡꯈꯩꯁꯨ ꯇꯞꯅ ꯑꯁꯤ ꯆꯟꯗꯥꯟꯁꯤꯅꯕꯨ ꯅꯨꯄꯤꯒ ꯀꯣꯏꯍꯩꯔꯝꯒꯗ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯍꯩꯔꯝꯃꯣꯏ ꯀ꯭ꯂꯥꯁꯇ ꯃꯉꯣꯟꯗ ꯍꯣꯞ ꯆꯥꯖꯕꯤ ꯃꯌꯥꯝꯗꯣ ꯃꯥ ꯃꯁꯥꯅꯗꯤ ꯑꯝꯇ ꯈꯪꯖꯗꯝꯅꯤ ꯑꯗꯨ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯃꯥꯅ ꯍꯟꯗꯛ ꯋꯥ ꯂꯥꯡꯒ ꯉꯥꯡꯗ꯭ꯔꯤꯁꯤꯕꯣ ꯇꯥꯂꯛꯇꯨꯗ ꯉꯁꯥꯏ ꯃꯈꯩ ꯂꯦꯞꯂꯒ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯌꯦꯡꯂꯤꯕ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯕ꯭ꯔꯣꯖꯦꯟꯅ ꯇꯨꯡꯂꯣꯝꯗꯩ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯗꯨ ꯀꯌꯥꯝ ꯋꯥꯅ ꯁꯥꯟꯅꯔꯤꯗꯨꯅ ꯆꯤꯡꯈꯩꯒ ꯗꯦꯅꯤꯌꯦꯜꯒꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯕ꯭ꯔꯣꯖꯦꯟꯁꯨ ꯆꯩꯗꯨꯅ ꯑꯃꯨꯛ ꯑꯅꯤꯗꯨꯗ ꯀꯟꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯁꯦ ꯃꯨꯟꯅꯗꯤ ꯇꯥꯒꯤꯗꯤ ꯂꯩꯇꯦꯅꯦ ꯃꯁꯤꯗꯩꯁꯤꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯒ ꯂꯩꯕꯅꯦꯕ ꯑꯩꯅ ꯀꯣꯏꯁꯟ ꯍꯪꯂꯛꯄꯗꯗꯤ ꯑꯃꯠꯇ ꯈꯨꯝꯂꯣꯏꯅꯦ ꯂꯥꯁ ꯋꯥꯔꯅꯤꯡꯅꯦ ꯃꯇꯨꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯗꯤꯅꯦ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ ꯆꯤꯡꯈꯩ ꯗꯦꯅꯤꯌꯦꯜ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯆꯤꯡꯈꯩꯒ ꯗꯦꯅꯤꯌꯦꯜꯒꯅ ꯋꯥꯔꯤ ꯁꯥꯔꯝꯂꯤꯕꯗꯨ ꯌꯥꯔꯤꯛꯉꯥꯟꯕꯁꯨ ꯇꯥꯍꯧꯔꯤꯕꯅꯤ ꯂꯣꯌꯥꯉꯝꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡꯗꯨꯗ ꯃꯥꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯪꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯂꯩꯕꯗꯨꯗ ꯃꯥꯁꯨ ꯍꯪꯗ꯭ꯔꯦ ꯑꯗꯨꯅ ꯇ꯭ꯌꯨꯁꯟꯗꯨ ꯂꯣꯏꯕ ꯐꯥꯎ ꯉꯥꯏꯔꯦ ꯇ꯭ꯌꯨꯁꯟꯗꯨ ꯂꯣꯏꯔꯒ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗꯨ ꯂꯣꯏꯅ ꯊꯣꯛꯅꯈ꯭ꯔꯦ ꯆꯤꯡꯈꯩꯒ ꯗꯦꯅꯤꯌꯦꯜꯒꯗꯤ ꯍꯥꯟꯅꯅ ꯂꯧꯕ ꯂꯥꯛꯂꯝꯂꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯍꯟꯈ꯭ꯔꯦ ꯌꯥꯔꯤꯛꯉꯥꯟꯕꯁꯨ ꯂꯧꯕ ꯂꯥꯛꯂꯝꯗ꯭ꯔꯦ ꯂꯣꯌꯥꯉꯝꯕꯁꯨꯅꯤ ꯌꯥꯔꯤꯛꯉꯥꯟꯕꯁꯨ ꯇꯟꯖꯥꯗꯨ ꯌꯦꯡꯂꯒ ꯋꯥꯔꯤ ꯁꯥꯔꯛꯂꯤ ꯑꯦꯛꯖꯥꯝꯁꯨ ꯍꯥꯏꯗꯣꯔꯛꯂꯅꯤꯀꯣ ꯂꯣꯌꯥꯉꯝꯕꯁꯨ ꯇꯞꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯆꯦ ꯈꯣꯠꯄ ꯍꯧꯔ ꯂꯩꯔꯝꯂꯅꯤ ꯅꯨꯄꯥ ꯃꯆꯥꯗꯨ ꯂꯣꯌꯥꯉꯝꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯍꯟꯗꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯩ ꯃꯑꯣꯡꯗ ꯂꯩꯔꯤꯁꯤꯅ ꯂꯣꯌꯥꯉꯝꯕꯁꯨ ꯍꯟꯗꯛꯇꯤ ꯌꯥꯔꯤꯛꯉꯥꯟꯕꯗ ꯌꯦꯡꯗꯃꯛ ꯌꯦꯡꯂꯛꯂꯒ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈ꯭ꯔꯦ ꯌꯥꯔꯤꯛꯉꯥꯟꯕꯁꯨ ꯂꯣꯌꯥꯉꯝꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡꯗꯨ ꯎꯔꯒ ꯇꯞꯅ ꯂꯣꯌꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯌꯨꯝꯗ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄ ꯌꯥꯎꯒꯦ ꯂꯣꯌꯥꯉꯝꯕꯁꯨ ꯈꯣꯟꯖꯦꯜꯗꯣ ꯇꯞꯅ ꯌꯥꯔꯦ ꯍꯥꯏꯌꯨ ꯀꯩ ꯊꯣꯛꯄ ꯌꯥꯎꯒꯦꯕ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ ꯀꯩ ꯊꯣꯛꯄ ꯌꯥꯎꯒꯦ ꯌꯨꯝꯗ ꯅꯪ ꯂꯩꯁꯅꯥꯒꯤ ꯄꯥꯎ ꯇꯥꯔꯕꯣ ꯌꯥꯔꯤꯛꯉꯥꯟꯕꯗꯤ ꯈꯪꯗꯗꯅ ꯇꯞꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯂꯩꯁꯅꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯁꯤꯕꯣ ꯂꯣꯌꯥꯉꯝꯕꯁꯨ ꯁꯦꯀꯦꯟ ꯑꯅꯤ ꯑꯍꯨꯝ ꯇꯨꯃꯤꯟ ꯂꯩꯔꯒ ꯃꯈꯣꯏ ꯕꯕꯥꯗꯣ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯨ ꯍꯧꯖꯤꯛ ꯔꯤꯝꯁꯇ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯕꯅꯤ ꯌꯥꯔꯤꯛꯉꯥꯟꯕꯗꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯐꯤꯡꯅ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛꯇ ꯍꯥꯏꯔꯛꯏꯁꯤꯅ ꯀꯩꯒꯤꯅꯣ ꯑꯁ ꯅꯠꯇꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯕꯅꯤ ꯃꯁꯥ ꯀꯃꯥꯏꯅ ꯇꯧꯔꯤꯒꯥꯗꯤ ꯍꯪꯉꯨꯔꯕ꯭ꯔꯕ ꯌꯥꯔꯤꯛꯉꯥꯟꯕꯅ ꯐꯤꯡꯅ ꯍꯥꯏꯔꯤꯕꯗꯨꯗ ꯂꯣꯌꯥꯉꯝꯕꯁꯨ ꯍꯪꯗ꯭ꯔꯤꯌꯦ ꯍꯪꯒꯗꯧꯕꯁꯨ ꯑꯩ ꯌꯨꯝꯗꯒꯤ ꯏꯊꯣꯝ ꯊꯣꯛꯂꯛꯄꯗꯣ ꯌꯥꯗꯕꯩꯅꯦ ꯏꯃꯥ ꯍꯣꯏꯗ ꯑꯩ ꯒꯥꯔꯤ ꯄꯨꯒꯦꯅ ꯍꯥꯏꯗꯧꯗꯣ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ ꯑꯩ ꯏꯃꯥꯗꯗꯤ ꯍꯥꯏꯕꯅꯤ ꯃꯥ ꯎꯅꯤꯡꯉꯦꯅ ꯃꯁꯥꯗꯣ ꯐꯔꯕ ꯐꯗ꯭ꯔꯤꯕꯅ ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯑꯁ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯄꯥꯎꯗꯣ ꯍꯦꯛ ꯈꯪꯕꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯀꯌꯥꯝ ꯀꯥꯏꯒꯦ ꯍꯥꯏ ꯋꯥꯅꯤ ꯑꯁ ꯅꯪꯁꯤꯗꯤꯀꯣ ꯆꯠꯂꯨꯁꯦ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯄꯥꯕꯨꯡꯗ ꯍꯥꯏꯅꯔꯒ ꯒꯥꯔꯤ ꯄꯨꯔꯛꯀꯦ ꯂꯣꯌꯥꯉꯝꯕꯅ ꯁꯟꯗꯦ ꯅꯨꯃꯤꯠꯇꯨ ꯐꯥꯎ ꯃꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯍꯣꯏꯁꯦ ꯂꯥꯏ ꯈꯨꯔꯨꯝꯁꯦ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨ ꯐꯥꯎꯕ ꯂꯩꯍꯟꯕꯤꯔꯝꯃꯣꯅ ꯃꯤ ꯑꯩꯈꯣꯏ ꯆꯤꯡ ꯂꯦꯝꯈ꯭ꯔꯕ ꯅꯪꯅ ꯑꯗꯨ ꯎꯅꯅꯤꯡꯉꯒꯕꯨ ꯁꯦ ꯑꯩ ꯎꯅꯍꯟꯒꯦꯁꯦ ꯂꯣꯌꯥꯉꯝꯕꯁꯨ ꯌꯥꯔꯤꯛꯉꯥꯟꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯖꯤꯛ ꯋꯥꯈꯜꯗꯨ ꯌꯥꯡꯖꯩ ꯌꯥꯔꯤꯛꯉꯥꯟꯕꯁꯨ ꯌꯨꯝ ꯌꯧꯔꯦ ꯃꯥꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯊꯥꯔꯤꯕ ꯐꯃꯨꯡꯗꯨꯗ ꯄꯠꯇ꯭ꯔꯥꯛ ꯇꯥꯗꯨꯅ ꯍꯤꯞꯊꯔꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯍꯤꯞ ꯑꯃꯨꯛ ꯐꯝ ꯇꯧꯗꯨꯅ ꯂꯩ ꯇꯨꯝꯊꯕꯁꯨ ꯃꯥ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ ꯑꯃꯨꯛ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄ ꯑꯃꯨꯛ ꯁꯥꯟꯅꯩ ꯃꯆꯤꯟꯗꯨꯗꯩꯁꯨ ꯁꯣꯜꯂꯤ ꯌꯦꯁ ꯑꯩꯅ ꯅꯝꯕꯔ ꯑꯃꯗꯤ ꯂꯧꯈꯤꯕꯅꯤ ꯑꯝꯇ ꯇꯧꯔ ꯌꯦꯡꯒꯦ ꯌꯥꯔꯤꯛꯉꯥꯟꯕꯁꯨ ꯑꯃꯨꯛ ꯇꯞꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯃꯥꯁꯤꯒꯤ ꯐꯣꯟ ꯂꯩꯕꯗꯨ ꯂꯧꯔꯒ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯇꯦꯕꯜꯗꯨꯗ ꯊꯝꯂꯤꯕ ꯅꯣꯠꯕꯨꯛꯁꯤꯡꯗꯨꯁꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯐꯥꯛ ꯐꯥꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯌꯦꯡꯂꯤ ꯑꯁ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔꯗꯤ ꯍꯦꯜꯂꯦ ꯂꯩꯁꯅꯥꯁꯨ ꯃꯁꯥꯒꯤ ꯆꯥꯅꯕ ꯍꯤꯗꯥꯛ ꯒꯨꯂꯤꯗꯨ ꯂꯩꯔꯤꯕ ꯅꯔꯁꯁꯤꯡꯗꯨꯅ ꯄꯤꯖꯔꯝꯂꯒ ꯍꯤꯞꯊꯕꯗ ꯉꯥꯏꯔꯤꯕꯅꯤ ꯇꯥꯂꯛꯇꯨꯗ ꯌꯥꯔꯅꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯍꯣ ꯄꯥꯏꯍꯜꯂꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯂꯩꯁꯅꯥꯗ ꯄꯤꯔꯛꯏ ꯕꯦꯃꯥ
Nanggi call ama laine. Nanggi marupne so hai. Laisna kanani hai kidongja. Rani na mingdi hairekte ni. Nupa machagi khonjelo ina tawi. Nang nasa kamay tawrigi hangla ini. Sese, wari sana zaro ko. Rani sa phone do piramlaga thokre. Laisna so manakong mapaduda phone do thamlaga tapna. Hello? Laisna. Khonjel do tabada Laisna do mamit mana chap yungkre. Angakpa magasuloy niya na. Kaino? Tongchay number city nang di ka na day lauri ba?